News Live Channel na khwai puno putara nokse bagaloina na pungja sigoina nunti phongba paw chedagi malengi oiba maroi paw khara khangjari mostaba khamaine na US Israel gi mayukta Hezbollah da jihad message thakre Cuba gi president na ithat lebak asibu US na sis tawna bo honai haikre lamai chakhalaktu France amchu Spain question kre Trump na US ki mtikchana khutlaising leiri hairaduna Iran gi mthakta sathagiba attack singi AI image na thagtlakhre hojik paw sandona muk pijari mostaba khamaina US Israel gi mayukta Hezbollah da jihad bases thakre Israel gi mayukta Hezbollah gi akanba phirepi damak thagaladuna Iran gi supreme leader Ayatollah mostaba khamaina na Lebanon gi Hezbollah fighters sing aduda akhakpa leitana Tehran gi chawatpa lanthokre United States ka tholiba Iran gi conflict losinbaga Lebanon da Israeli military operations mapung phana lephan baga mari leina handuna masagi sahi yang hitaruk suraba Iran gi cleric aduna jihad amasung resistance natana manglom da satkadaba atopa lambi leiti haina laukthokhi Hezbollah Secretary General Sheikh Nan Qasim amasung group adugi fighters in the thaba extra message amada khamina Lebanon gi Hezbollah fighters in the defense si tenana strategic mandate ama oina ui haina lakthoki amasung US ka thengnaba Iran war loisenaba deal lamagi condition ama oina Lebanon gi mayokta Israel gi aggression mapung phana amasung unconditional oina loisenaba appeal tawki ngasi punsising amasung mirolsing mangta haliba US government amasung criminal zionist singe tamthiba hingsaya tamba otnaiba adu malengi lebak sene pene dabe hingalakhibaga jihad amasung registers natana manglom da satkadab lambi ama leitre haina mahang iki khamainena US Israel gi attack sing da sikiba hana gi Hezbollah gi secretary General Syed Hassan Nasleya yauna Hezbollah like fighters in the ikai khunab utki amasung makhoi kathokpasing aduna group asibu chara amadagi achauba pambi mo erak handuna Islamic ball na Lebanon da ikai kunabi rakhe haiki Hezbollah gi forcing veteran sing lanjinan ki ba micham sing amasung thawaina pantha pikhiba mioi sing gi damak prayer sing tawraga mahangna loisinki Cuba gi President Miguel Diaz-Canel na nomaijing numita mahaki lebak ki mayokta US na chathariba pressure campaign adu miyam paktakna na hatnabagi policy amani haina nomaijing numita yaningdaba phongdokre sahi decade kya sangba embargo amagi mathakta US President Donald Trump ki makhada United States na makhogi kha thamba communist jumlonaba asi mathakta oil blockade amasung sanctions thamdona tha khara sida hena sathiba kanba safu pitharakre campaign asi US military na Venezuela gi President Nicolas Maduro bu January da mapam lakthokiba Cuba gi communist leadership ki maroiba ally amasung oil supply ama lakthokiba adugi matungdani US ki khongthangsing aduna tourism da sathina rekha tahalakre Russia amasung China gi ally ama oiriba Cuba bu region aduda security akiba piba amani amasung makhogi citizen singi rights khonggang ne haina US na hairi khwaidi kuidriba US sanction singdi sagol sinda lakthokiba Cuba gi revenue gi maroiba lanpham sing lakpham sing oiriba makhogi overseas medical Menses program da target tawkiba duni Cuba na ngasi leba asigi miyam pumbabu awaba tahanarbagi pandam thamba genocide policy amagi wall sing adu mathakta historic bottle ama thengnari haina nongchup thangba province pinar de Rio dagi Cuba gi lucingba aduna haiki Cuban revolution gi aiba aduni khanariba Fidel Castro na lucingba mankada Barracks ki mathakta satharagiba 1953 attack adugi sahi humdoi surakpa adu ningsingbagi thorum ama Diaz-Canel na yauki blockade adu weapon of war amani amasung maduna miyam sihali haina president aduna haiki Cuba amasung atai lebak singda kaihoranba atai US da honari madugi amatangarba pandamdi makogi imperialist interest ka chanaba government sing thamnabagini haina Cuba gi president aduna haiki Me million 9.4 gi ithat lebak aduda energy crisis aduna lebak adugi konuda karigumda pung kunthra sangna amasung province singdana numit kyani rom lebak sinda thungna power out station thon ki
नोमाइजिंग नुमिता प्रेसिडेंट दियास कैनेलना यूनिटी की अपील तौखरे अमसुंग लेबाक असिने मिलिटरी इन्वेजन खुदिमक थिंगनी वासखरे लामई चाखलक्तना फ्रांस अमसुंग स्पेन क्वेश्चन क्रे फ्रांस ने नोमाइजिंग नुमिता बॉडी यूज का नंगना मफमदा ममांगदा अमता थोखिद्रिबा लामई चाकपा अमा मायोंगनाखरे अमरोमदा स्पेन दसु मखोय मसागी लामई चाकपगी लानफमदा खुदोंथिबगी मतंगदा वार्निंग तौखरे लेबाक अनिमक्ता खुदोंथिनिंगै ओइबा जोन सिंगदगी मियोय कया अमा हेना थांदोलखरे फ्रांस की खांगनुसुब अमसुंग माद्रिद बनाकी सेंट्रल स्पेन दे थिंगबा ngamdana निमित क्यानि चालखिबा उमंगी मई चाकपसिंग अदु लेबाक अनिमक अदु ओइना ख्वाइदगी साथीबसिंगनि फ्रांस की प्रेसिडेंट इमानुएल मैक्रोना मियोय लाख अनिगा लिसिंग यांखै हेना युम थादुना चेलहनख्रबा लामई चाकपा दुगी मतंगदा ngasi क्राइसिस मीटिंग अमा फंगख्रे मई चाकपा लाक्सिनबा वाटर अमसुंग रिटार्टेड ड्रॉपिंग एयरक्राफ्ट लोइना पाक्सन होनरी स्पेन माद्रिद की अकोइबदा अमसुंग बैलेंसिया रीजन द लामई चाकपसिंग अदु लाक्सिन मंगमबगी वांगबदा लेख्रे अथॉरिटीज ने मियोय लिसिंग 13 लौथोहनख्रे ट्रम्प ने यूएस की मतिकचाना खुलाइसिंग लेरी हाइदोना ईरान की मथक्ता चथगिबा एटेक्सिंग की एआई इमेजिंग थागलखरे ईरान की मथक्ता यूएस ने चथरिबा लांदा यूएस की म्यूनिशंस लेसिलक्रे हाइना वाफम अदु लेबाक असिगी प्रेसिडेंट ट्रम्प ने याखिद्रे द वॉल स्ट्रीट जर्नल की पावमगी मतंगदा मोट पिरदना ट्रम्प ने हाइकी यूएस की मतिकचाबा खुलाइ अमसुंग एम्यूनिशन लई मालेमगी अतोप्पा लेबाकतगी हेना अमसुंग अखोइना मथौ ताबदगी हेना अखोइगी अहेनबा म्यूनिशनसिंग लई हाइना ट्रम्प हाइख्रे पाउची अदुगी रिपोर्टना पाइछलक्पा येंगनबगी मिसाइलसिंग अमसुंग एयरक्राफ्ट डिटेक्ट ट्रैक अमसुंग डिस्ट्रॉय तौबा सिजननबा एयर डिफेंस इंटरसेप्टरसिंग अमसुंग स्पेशलाइज्ड मिसाइल डिफेंस सिस्टमसिंग अवाटपा अमा यूएस ने मायोंगनरे हाइखिबनी यूएस मिलिटरी ने इराइनमते ईरान मथक्ते अटैक मथंग चथनबा थवांग तौखी मदु चयोल अनि फावबा चथगदबनी अदुमोइनमक अचौ मिलिटरी ऑपरेशन अमना लेबाकी मरुइबा डिफेंस मिसाइल सिंगी स्टॉक हंथालगनी हाइना यूएस ऑफिशियल सिंगना अवाबा फोंदोखिबगा ऑपरेशन अदु लेपनबा ट्रम्पना वारेप लौखिबनी हाइना रिपोर्ट अदुदा हाइखी यूएस मिलिटरी ऑफिशियल सिंगना लेबाक ख्वाइदगी मरुइबा खुलाई खरगी स्टॉक की मतंगदा कुपना यंगसिनदुना लेरी खुलाइसिंग अदुगी मनुंगदा पैट्रियट्स मिसाइल सिंग टोमाहोक मिसाइलसिंग अमसुंग SL-3 इंटरसेप्टर सिंग याउरी हाइना रिपोर्ट अदुना मखा ताना हाइरी रिपोर्ट अदुगी मतुंगिना यूएस की जॉइंट चीफ्स ऑफ स्टाफ की चेयरमैन जनरल केयरना इंटरसेप्टर मिसाइलसिंग असिगी स्टॉक अदु मयंग ताथरखरे हाइना व्हाइट हाउस ता खंगनखरे अदुमोइनमक ट्रम्पना हाइरिबा वाफमसिंग अदु याकिदे अमसुंग यूएस मिलिटरी की मतिकचाबा एम्यूनिशन लेरी अमसुंग मपुंग फाना थौरांग तौदुना लेरी हाइकी यूएस ने हाना लान अदुदा अचब खुलाई मखल तरेत काखरे हाना पाखिबा अमा नहोंगना सेमदोकेबा मिलिटरी एक्सपर्ट सिंग मार्क कैंसियन अमसुंग क्लिक मार्कना लान अदु हौखिबा मतुंगदा यूएस ने यामद्रबदा पैट्रियट इंटरसेप्टर मिसाइल 1500 हेना सिजिनखरे हाइकी मखोइना पाबा मतुंग इना हौजी यूएस की खुत्ता लेहौरिबची पैट्रियट इंटरसेप्टर मिसाइल 1000 फाद्रे लोकसभा राज्यसभा एडजॉर्न तौखरे अपोजिशन की माइकैदगी चंगचिलप खोंजन एंटी पेपर लीक बिल खनब ngaukhidre नीट पेपर लीक ओइबई वाथोक मरी लेना धर्मेंद्र प्रधान यूनियन मिनिस्टर की फम थादोकदबने अमदी लेबासी की एजुकेशन सिस्टम नौना रिफॉर्म तौगदबने हाइना डिमांड तौदुना क्रोकोस जनता पार्टी चंगचिंगिबा खोंजन सरउया के खोंजन लोइसिंगना पुलिस ना उतकिबा थौंग अदुगी मतांदा होम मिनिस्टर अमित शाह ना मथौ ताब स्टेटमेंट थोकदबने हाइबा डिमांड तौदना ऑपोजिशन पार्टी ने अकन ममोना चंगचिंगिबा खोंजन मरम ओरगा ngasi चथगिबा लोकसभा आमदी राज्यसभा की नोंजुमी फमदा एंटी पेपर लीक बिल की मतांदा मथौ ताब डिस्कशन तौबा ngamdana एजोन तौखरे ngasi युपुंग 13 ताबा मतंदगी हौखिबा लोकसभा आमदी राज्यसभा की नोंजुमी फम अदु ऑपोजिशन पार्टी की माइकैदगी चंगचिलखिबा खोंजन अदुना मरम ओरगा तांकक कया थौना येथोक्तुना थौकी पार्लियामेंट्री अफेयर्स मिनिस्टर किरेन रिजिजूना राज्यसभा फोंदोखिबदा पब्लिक एग्जामिनेशन प्रिवेंशन ऑफ अनफेयर मीन्स अमेंडमेंट बिल 2026 की मतंगदा इंडिया लेंगा की माइकैदगी डिबेट तौनबगीदमक सेम सादुना लेरे मरमदुना कांग्रेस पार्टी की माइकैदगी हाउस डिस्कशन चथबदा अयरपन पीदनबा
ngasi angan matam de hoduna appeal tawduna laglabsu makha tana Congress party gi makai de bill asigi matangda discussion tawbagi apamba leitri Lok Sabha da lenga ki makai de Public Examination Amendment Bill 2026 putolabsu opposition gi makai de pirak pa era pana marmaga discussion tawba yadana leiba aduga manana Rajya Sabha da opposition party gi makai de hiram asigi matangda discussion tawbagi apamba leitri Bill asigi matangda opposition party gi leiriba apambagi matungina discussion tawbi matamda business advisory thoktuna leiribani discussion tawbagi business advisory ni piriba matam asi loikhaba matang Lok Sabha da Public Examination Amendment Bill 2026 pass tawba matung Rajya Sabha da pass tawgen haina phongdokhi lenga ki makai de bill asigi matangda house ani makta puthokduna discussion sathana ba honarabachu opposition ni makai de discussion tawba apamba lechiba karigino hiram asigi matangda lenga ki makai de khutnon bagaloina opposition gi makai de wangang na ba khangalabachu ngangdan leibagi mathakta treasury bench ta famliba members ni makai de wangang da thingwe piriba karigino haina hangladuna Parliament da chathariba proceeding pumba leba miyam yengnari bani haiduna bill asigi matangna mathakta ba discussion pakthona kireni jijuna appeal tawki adubu Congress party makai de CJP na sinduna pangthoke ba khongjano isingda police na chathagi ba thong odugi matangda Home Minister Amit Shah na mathokta ba statement thokada bani haina khongjing changsilakhi Lok Sabha amadi Rajya Sabha da bill asigi matangda chapmana ba mong opposition makai de akan ba mong da khongjing changsilakpadagi tangai padana Lok Sabha amadi bill Rajya Sabha gi nongjomi pham animak anti paper leak bill gi matangda mathokta ba discussion tawwa ngamdana adjourn tawduna thamki bani account holders in information dark web ta leak oiramba thengnarakhe lebak asigi lariba financial banking sector gi makok thopa financial institute ama oiriba Bank of Baroda gi masing ngamlaba account holders gi lariba Aadhaar amadi bank account gi akupa details in dark web ta leak oiramba thengnarakhe aine lebak asigi lariba tongan maming leba news agency singna report tawnarakhe report sing asigi matungina hacking group XXX na Bank of Baroda gi lariba account holders in akupa details in online da publish tawbani haina blame tarokre XXX matungina haukiba thasi kunmari Bank of Baroda gi lariba customer lakh amadagi horaga lakh phaugi photograph amadi identity document yaungna anoba account habig mathokta ba application yaungna data set dark web monitoring platform ransomware live ta publish tawkhre platform asi the leak where live files asi manuda Aadhaar saving amadi current accounting information loan application record note banking user detail amadi NRI amasung corporate ranking service ni mari lena ba documents yawi hairi customer single live information sing leak oibig mathakta confidential oiba internet record kya chu file leak oiba sida yawi hairi software engineer amadi Cashless consumer gi founder Srikanta Lakshman na hiram basing matanda social media platform X that phongdorokpada attackers sina share tawrliba file sample sing review tawada Bank of Baroda gi lay branch audit report loan appraisal document vigilance investigation record BOB World audit report amadi lebak asida laiba tongan branch ki khutangda customers in episalake application phone kya chu yawi na phongdorli Amarom the Bank of Baroda gi makai de gi bank asigi laiba banking system asi fully secure oiduna lairi miyamna wakhal phadana laina ba khangala pagolena na hiram asi matangda forensic investigation sathaba hokre haina chu phongdoragli BJP office the petrol bomb langsinduna attack satharakre Punjab ki Sangru da laiba Bharatiya Janata Party gi office the petrol bomb langsinduna attack satharakre Punjab Police ki matungina thadung adung asi nongalamde pung 3 taba matamda sakhangda bisene petrol thanna yawba glass bottle BJP gi office ta langchinduna attack sathana bu honaroki adubu laibuk phabadai petrol bomb adu BJP office ki mapan thangba chapalda panduna laikibdai mahu lampoti thogdre haina phongdoroli BJP gi office ta petrol bomb langchinduna attack sathare haiba thodu asi pawhek phangbaga khudakta mari leinaba police station gi security personnel sing mafam adu changchinduna investigation sathaki haina Punjab Police ki SP Divendra Atrina phongdorokli NI red sathakre human trafficking cyber fraud case amadi human trafficking ki case kamari leina na West Bengal amadi Chhattisgarh da leba tongan mafam mari da National Investigation Agency NI red sathakre Hoki Basahi February thade Indian amadi Myanmar gi foreign agent na operate toba human trafficking amadi cyber fraud cases yanaba mi hum phakha matung cases mari leina na NI na
West Bengal ki Duapur amdi Chhattisgarh ki Jagalpur da arrest chhathagibani. Human trafficking amadi cyber fraud case ta NIA na phakiba miyoi ahum adu Bharatiya Nyaya Sanhita BNS amadi Immigration Act section 24 ki makhada NIA na charge sheet file tawkibasu leikre. Pungja singoinadi matang asida Pauli Sinjari khwaipuna pu amuka hanai kai khumnaba usari.